Lona Thinkraba Lalhulup Kayagi Thingba Marakta January Mari the Infal the Lakadariba Prime Minister Narendra Modi Bu Oktanaba Stet Langakna Same Sari. Yum the Pauche Yenthokliba distributor sing the CM Gi Haksel Gi Tiengbangi Kudong Chaba Fanganaba launch Daukre Corpus Fund Shamanduna Pension Pinanabasu Kanari Haina CM na Fongdokre. Canal Saba Mapung Fana Loisindana Dolai Tabi Barrett Prime Minister na Sangaba Yaroi Haina Kundrakpam Kendra Development Committee Gi Maikai Dagi Chepsel Wa Thamlakli. Amasung NRS Motors Ki Makada Box Ki Matinga Loinana Northeast State Ahanba Oina Express Car Service Center Ma Kabamlong Kaida Minister Karam Sham na Hangdokre. Mayam Kurumzare Dom Yang Impact News ni Prime Time Manipuri News Bulletin Dai Kaidam Gentis in Hauja Pungjasi Fall Gamer Pausing Mayam the Fizari. Lona Tinkraba Lalhulup Kayagi Tingba Marakta January Mari the Infal the Lakadariba Prime Minister Narendra Modi Gi Manipur Kongchet Mapung Fana Pangthoknaba Lengang Akanba Tabak Sing Lokali Security Gi Akanba Chexel Tarang Sing Su Lokali. January Mari the Lakadariba Prime Minister Gi Kongchet Asida Miam Punfam Oigadariba Hapta Kangjebungi Mafam Same Sabagi Tabak Chief Minister Nong Tomon Beren Hak Tingnana Chatuna Yangsin Craig. Ngasinu midang chat kiba yangsin kongchat aduda Kurai Assembly Constituency ki MLA Su Sindro amadi Konthokzam Assembly Constituency ki MLA A Ranjan Su Sarukyaki. Kongchat asiga mari lainana Prime Minister ki kongchat asida maru oina Dolai Tabi ki project More ki ICP na chingba maru oiba project kaya sangaduna miyam da sinaram gani hairi. Loinana Manipur ki miyam na su Prime Minister ki kongchat asibu mapung fana Sarukyabiyo haina apil tauki. Ado Praja Singh adum koi tang na thokpa ponina lakwi gine na khali madu gi dam sarkar gi side gi section thorang security gi lokhon from thokpa de koi sabsana lokhol le na maroina ek is policy gi koi gi integrated check post simadi na priority de leire adu ka dolai thabi beres koi na de gi loisan mangam na lakpa dolai thabi beres ma yor bu ye adumaina Nakalam Romda Miam Gi Mifam Pangthokadariba Hapta Kangjebungda Impact News na Chatuna Yangsilubada Masing Yamlaba Sinmi Singh na Sem Savagi Tabak Chatharamki. Prime Minister Gi Kongchat Asida Pamdaba Thodok Singh Thoktanaba Special Protection Group SPG Gi Miyoi Kuntrana Saba Team Amasu Manipur da Laktuna Manipur Police Personnel Single Loinana Mafam Kya da Ngak Senbugi Tabaksu Chathari. Amromda Kongchat Asiga Mari Lainana Manipur Lengang na Same Liba Arrangement and Reception Committee Gi Vice Chairperson S. Razen na Impact News da Hai Handaki Prime Minister Gi Kongchat Asida Saba Loiraba Project Kara Sangaram Laga Kara Amana Nauna Sanabu Urep Uyung Tamlam Kani. Numidasida Hapta Kangjebungda Mioi Lak Ama Henna Punaba Lengak na Same Sari Loinana January Maria Si Lalhulup Singh na General Strike Tauriba Sida Mipaiba Taubidana Ba Apple Taurakli Loidana Lengak na Matik Chaba Security Arrangement Su Lokhatle Hairi. Praja Singi Yenga Kariumba Kara Dishoidana Bharat ki Pradhanmantri na lakpada aikoi khara makhaidi tobirangani haibagi thajabado aikoi Manipur sarkar gi maikai dagi aikoi yamna thajaba lai aikoi na Manipur gi miyamda tang mari da Narendra Modi gi function si yauna naba lakpi ga dawriba praja miyamda lakpi waina su appeal dawjari loinana lakpi ga dawriba praja miyam singna yari makai pung 13 phawgi manungda hapta kangjebungda yobiraknanaba aikoi praja singda aikoi appeal tawjari. Prime Minister Gi Manipur Kongchat Ki Mangwaina na Lokatpa Chexel Thorangi Manung Chana ngasi su Imphal West Ki Commando Team na tungan ba mafam singda Thibahumagi Thabak Chathaki. Thibahumagi Thabak adu Imphal West District Police Ki Additional SP Operation TS Krishna Tombi Gi Mineng Makada Imphal West Police Commando Gi Team amana ngasi ayu pung tere kamni nemfuda gi pung nipan ga minute tara fauba Major Khula madi MZ venue da Chathaki bani. Thibahumba du da mioi chani ga supna taret ki verification Chathaki masagi saktak che yaudaba mioi nipan fagatki. Makata na Commando Team amana ngasi ayuk pung nipan ga minute tara ga nithoi dagina pung nipan ga minute nimfu fauba Viral Dal School gi mamangda Thibahum gi thabak chathaduna mioi chamaga nimfu ga taruk ki verification chathaki.
masagi saktak che yaudaba mioi manga fagatki loina ngasi nungthildana masjid road tasu Imphal West commando singna thibahum ki thabak chathaki mafamaduda lairamba mioi chani ga supna mari verification tawbada masagi saktak che yauramdaba mioi tara fagatki Nakalamromda January Mari the Prime Minister Narendra Modi na Manipur da lakadoriba si Korkomna numidasigi ayuk pung amadagi state pumbada total shutdown lauthokre Korkom ki publicity committee na thadorokpa chairolmagi matung inna India laingakna lamdamasibu chawkhat lambida purakpagi mahutta kaithel onthoktuna mating yaudaba nairaga hingba furup oihelle niraga hingba furup oihelle Prime Minister Modi gi khongchat saugatfam thokte amadi mahaki Manipur khongchat asida laipak miyam hupna boycott tawminarasi Hairakli Nakalamromda Maoist Communist Party Manipurna Prime Minister gi Imphal khongchat asibu boycott tawre haina phongdorkli lona thinkraba lalholob asina thadorokpa cherolamagi matung ina Prime Minister gi khongchat boycott tawgani adubu general strike ti tawroi hairi boycott asi maru oina Prime Minister bu taramno okadoriba BJP na gari waiduna sen piraga neklaga pukhalakadaba mioi sing adubuni hairi State asida labor preserve section punamakta mapung oina sinfam kayada lairiba mioi singda haksel yauna hiram khuding makta yaifanaba tungan ba scheme kayagi makhada khudong chaba pigani haina Chief Minister Nongthoman Berena phongtorokli The All Manipur Newspaper Sales and Distributors Association as Sinduna Kurai Nandaibam Laikai the Labor Social Standard Club Ground the Pangthokiba Association Asagi Kuntragamari Rak Suba Annual Function gi thoramda Chief Minister na wafamasi phongdokibane imhakna makatana hai ingtappa watapadaba lamdam ama oina bahonabada Newspaper Sales and Distributors singi thodang yamna chawi State asida leriba interstate chamber gari driver singi oinasu life secure oinaba thabak kaya paikhatnaba amadi benefit kaya pinaba hotnari mahakna makhatana haikibada thasigi tangmari da lakadriba Prime Minister gi Manipur khongchatta act is policy gi yamna maru oiba saruk ama oigadriba ICP center amadi dolai thabi dam sangaramgani masigi mathakta Manipur lengaki maikaidagi state asida malengi thakta leiba high level institution ama lingnaba approve tawduna lairaba approve tawduna Lairaba kilometer chatruka yankai sangba gas amasung oil pipeline tabak paikatpa haunaba yauna proposal karasu Prime Minister gi mafamda thangkatkani haina phongdoki Prime Minister Modi ji ki maon da laiba magi people's oriented oiba prasa singi oiba mana puthoraiba magi schemes tawraiba pot mayam se mase totally ma se people oriented aduna ma lakpa sida koi khar fajana koi mi khar yamna reception tawninge koi government sigi di mayam gi government ne koi mayam na sambi bani mayam yana set pai je koi thawne mayam gi pen na batawa mayam gi fana na batawa pen na batawa fana na batawa idana maram sa da ba Norms, rules ki wang mada koi tawge hai ke tawroi yani ki system dogi makhada koi chachage koi go to village ki next season next mission je karino go to village ki part amo ina koi school se changna ko yanga ne ba details amakhat koi education ki lam dagi koi horani ado hada ki January khada ki hogodam ne madusu ado madusu praja me amna mateng panbiu aram the education ne vis da loi na koi depend tawbani ekoi yamna chawkhat pa state ama oinana bagi honaba kanda awang ba thak ta leiba mioi sina kitang makhada leiba singse ekoi handana na khanba yengba ma changni moi gi welfare so biba moi gi mateng pangbina na ba honaba moi gi awaba ubiraba matamdo da koi gi kunaina mataklomda chawkhat pa gi thak tu da lakpa ngamgane habi thajabado care tawjabani Prime Minister ki khongchat manungda ima kaithel ahum sanabu urep yung tambada wabagai lamkhai bazar su yaurakpada Chief Minister Nongthoman Berena amadi Hianglam Assembly Constituency ki MLA Y Radesh Yambu Citizens Association for Rural Development CRD wabagai na thadorokpa cherolamada thagatpa phongdorkli Canal Saba Mapung Fana Loisindana Dolai Tabi Barrage Prime Minister na Sangaba Yaroi Namduna Sangarabadi Majuda Tolakpa Afafata Pumba Manipur Laingakna Pugadabani Haina Kundrakpam Kendra Development Committee gi Maikaidagi Jaksalwa Thamlakli Dolai Tabi Right Canal gi Saruk Oiriba Sambai Chingku Kundrakpam amadi Whiteton Fauba Canal Tawdriba amadi Tawba Loisindriba Mafam Sing Loinana Left Canal gi Oina Project Site gi Hauraga Kaibi Kumuda Loksang Khong Sector amadi Pudong Bam Faungduna Paikatliba Thabak Sing Kundrakpam Kendra Development Committee gi members Sing na Yangsin ki
Tungda Paumi Singh the committee sigi Wangang Loi Nongthombam Dizen na hai Dolai Thabi Barrage ki right canal ki saruk oina Sambai Chingku Kundrakpam amadi Whiteton Fauba canal lakadoriba si mafam kya da land compensation pibaga mari lainana chayet naba laibana canal tauba ki thabak matam kya da gi leptuna lakli canal tauba ningthina loishillaga amadi canal singasida ningthina ishing thaba yarba matam da project asi sangaba pami haina phongdorakli प्रजासिंग खुदोंचाबसे फंगंद्रिंगेदा इरिगेशन की खुदोंचाबसे फंगंद्रिंगेदा केनेल सिदा इसिंग थारबा मतुंग चांगिंग तौर मतुंग चौगदबा संगाबगी थौरमसे हातु हातुना करमबा गवर्नमेंट के हाइडन एजेंडा अमा लेबना नो खंगदे अमांगदसु अमुक तौगनी हाइदना तौग्रे अइखोना मदुसु यारोय हाइदन थिंगिबदगी लोशनदबा पोर अमता संगारोय हाइदना ओनरबन सेमना मतमदु हाइकी अदु हौजिकति लोरबरा करिगिदमता तारिख 4 सिदा संगागनी हाइबगी चपचाबा कनोसि मान लेप्सल इबनो राबुन केंद्र की प्रजासिंग कानबा फंगदोरिबा इरिगेशन की खुदोंचा फंगदोरिबा दोलाई थाबी प्रोजेक्ट संगाबा यारोय करिगुंबा हेन मदुदा संगागिबा तारगदी प्रजासिंग की असौबदुनो मांगिन थारक्तना हेगलक्तना गवर्नमेंट ताइनरकु मतमदा मदुगी रिस्क खुदिमक गवर्नमेंट उगदब Nakalamrom da Manipur lenga ki meeting makhada district administration sinduna pangthokliba go to village ka mari lainana peace and development coordinating committee na mathau natana mathau saduna wafam kaya media da thamlakpa laibak thibani haina khunrapam kendra development committee gi maikai dagi thamlakli khunrapam kendra gi oina development da thawai yamna yauba oiragadi hausi hausi dolai thabi project asigi thabak loishindana laingakna sangana ba honoriba sida thauna fana chongthoktuna project asi sangaba thingsi haina makhataki करिगुंबा पीडीसी ना डेवलपमेंट पांबीदना डेवलपमेंट दा प्रेशर तौसी हाइतारगदी कुनाम के डेवलपमेंट कमिटी ना तौरिबा असुगुमना थोलक्तुना हौजि हौजि दुलाई थाबी प्रोजेक्ट संगागनी हाइरिबसे मसिदसु स्ट्रांगली सोंथोक्तना यावबिरौ राजनीति के मरी लेनदबा पोटनी हाइबदी अखोइदा हाइबी लाना प्रचार तौबि तौगनु अदुगा मुक्सु खुनराबुं केंद्रसिदा गो टू विलेज मिशन जी तारागी मथक तौग्रे डिस्ट्रिक्ट एडमिनिस्ट्रेशन ना ऑनरेबल एमएलए दा यावबियु हाइबगी मदुगी फॉर्मल लेटर लेतारगदी अखोइदा उटपियु अदु तदी मा याहुंद्रे हाइबसे मसि हाइबम थोकपने हाइबसे आई मैम थमजे Prime Minister Narendra Modi ki Manipur khongchata state asigi oinasu taret suba central pay pinaba lauthok piu haina JC amtugan amjona pukning chingsilakli mamang chahi English singne taraga nipan gi March taraga tarukta state asida Prime Minister Laklamba matam dasu JC na matam kyagi mamang dagi talakpa Center of Charter of Demand kungani thoi gi matang da wafam amata phongdoklam kiba leite thasigi mari da lakadar ba khongchata sidadi BJP Manipur Pradesh ki vision document yawba wafam asigi paukum PBU haina JC gi Secretary General L Bikenna thamlakli ngasi imphal gi mafam da pangthokpa paumi singa unabada Bikenna hai JC na talib demand asigi matang da ngasi fauba Chief Minister gi level da mangarak unaduna wari sakre soidana tawgani haibagi thazaba amadi wasakpa natana ngasi fauba thabak to onthokpa leite haina mahangna phongdokhi loinana khongchat asida economic package lauthokpi duna state asigi oina Englishing aniga taraga tarukki January amadagi PSC chatnaba hauragani haiba wafam lauthokpiu hairi अखोइना ऑनरेबल प्राइम मिनिस्टर दा हौगिबा मास की तांग निपान दा अखोइगे मेमोरेंडम अमा अखोइ सबमिट तौजे हाइबा मेमोरेंडम दु दा यावरिबा वाफम सिंगसी मरुइना 7 सेंट्रल पे सी इंडिया की स्टेट खुदिमक्ता हौजि फंगदबि स्टेट सी मणिपुर खक्ता ngaisale फंगद्रिसी मसिगी फंगनबगी दमक्ता फाइनेंशियली अखोइगे इकोनॉमिक पैकेज अमा पिबिरगा 7 सेंट्रल पे सी फंगनबा पिबियो ऑनरेबल प्राइम मिनिस्टर दा अखोइ तंगनजबनी अखोइगे मास की तांग त्रातुक्ता इम्फाल लाप खोंचल ऑनरेबल प्राइम मिनिस्टर ना अखोइगे मणिपुर लापीरम 7 सेंट्रल पे की वाफम से करीब वाफम फोंदोपीरमदे अदो हंदक लापसिददी सुंसोय सोयदना मास की तांग निपान 2018 दा पीगिबा मेमोरेंडम की पाउखुमदु अखोइ पिबिरमुना अखोइ अदुनि अखोइने मरुइना थमजै Jawaharlal Nehru Institute of Medical Sciences Janims Teachers Association ki Special General Body meeting among us si pangthok kibaga loinana hayeng January ahum gi ayupung tar mapan dagi Janims Hospital complete shutdown taunaba warep laure haina chairol amada hairi January mari da leibas gi Prime Minister Narendra Modi gi Manipur khongchat ki yenglaga temporarily oina khongjang handoklaga mathang gi numit January manga dagi makha taba complete shutdown gi khongjang changsin gani haina chairol sina makha tari Pradhan Mantri Awas Yojana Gramin PMAYG gi makhada English aniga taraga taruk taraga taret ki oina uyumpok GP gi beneficiary ni fuku taret housing loan faurabasu sel piba ngamdaba beneficiary sing sentang suna fanghandre face ahum thokna sentang fangpham thoklaba beneficiary ni fuku taret ki manungda sentang fangnaba gi damak ward members sing da sel pizaba beneficiary tara rom natana lemhoriba beneficiary sing di ahanba face amadi ani shuba face khaptamak fangbang natana sentang phangdri
Puna lupa lak amaga lishing kuntragi apunba sentang asigi ahanba phase ki lupa lishing nifugunipan fangbam matamda ward members sing na beneficiary amamamdagi lupa lishing nipandagi lishing tara fawba lawi haina beneficiary sing na fungtorokli. Ngosi uyumpok maning lekai da paumi sing unabada beneficiary L Khoitom Bina Ani suba amadi ahum suba phase ki oina lishing ahum piraknaba khangalaklabasu sel leitabana ahanba phase tagi henna fangba ngamdri haiki beneficiary singi marakta sel pihogdaba singbu achan miran naiba mongda sentang pidriba sigi matangda chief minister na akanba mityeng changbiu haina beneficiary thongnawzam manitombana lainga ki pukning chingsilakli Senjatum jagi kan wata ubune adubo aina moide hai hoi hunjiki matam gi chatnabini na ai paisa do noina kapa aga paisa loktho kanda noina lising nipa logi bdo adumana ai pige aduna tade ai upai leite ai ki nupa jo sollaga leibani na ai hunji phibam na tai jati hai na moide hai moina paisa pi de bai ni khangde amai ni khangde hunji Yoruk Trizin. Lising ahum piu have in a pinning later than some gaga, listing amati pig here. Member Masama Kangman and some gaga yon givedo. Piba Kana Mukapire. Some man of me and the young Eohulda. Ado Amana Hana Kappa Amana Kona Kappa Tows in the Tavida. Aquena Hana Pang Badu or Mina, Pang the Mamzi, Awana Mamzi, Chien Chong, and Tonovish. But to 17, say the Hamfish Pangre, Aduga, we quit in a Pewaridamu Pangre, I think it out. Pangamatunda, the Moinasum, Pibi, Octopina, Koi, Jumjil, Shangham Dana, Yam, Koi Binifici, Kanguji, Oab, and my ownere. But she, I'm telling me, Changi, you hiding a quite or even CM that Oab, and Binava, Hajeri. Northeast India Development Party NEIDP ki nongming oiba political convention pangthokre NEIDP Hairo Kendra Development Committee na sindana ukongsang mayai lekai da pangthokiba thoramadda party sigi Central Working Committee ki Vice President AS Kunjakeshorna iramda masidagi horiba regional party singbu henna mapangal kankhat handuna laingak chupli pahenba matam yaure awonba khunai amagidamak NEIDP na thangzilakliba khongthang asida miyamna sagatpiyu haina appeal tauki Akui Manipur sida akui the local party na regional parties na kena lengak phangba chemase khudung cha basi tasena hoi adai da kari lebano asonba tanja sidi tasena local party da praja na pibidre sigi wakhan chine kena ba khangba pami chama myam da kena sil leber leader sing sina yum da hanbe ka bakanda phamin na bakanda na wari batai cha kan cha thane bakanda na kumai phim gipun bakanda Matau kamai tau drama si koi region parties na ta sinu mapangan kalang ada kese masih yang na lupa thot kan exchange tau na bata kau hi Kakching District ki Suknu constituency ki manung chana leiba wangu laifam awang leikai da thaknaba afaba ising amadi ithai laukhong matik chana leitabana maramoiraga mafam asigi miyam awaba mayoknare hiramasi ki matangda Rural Farmers Development Society wangu gi secretary Sanasam Baleshwarna hai mafam asida leiriba government ki loisang sing asida mathau tauriba employee sing mathau ningthina tawdaba maramna laingak ama leiri haibagi mami tadri Laingak na paikhatliba chakot thorangi thabak amatta khungang asi yauba ngamdriba sida laingak na mityeng changbinaba pukning chingsilakli Narang nan isingna thumure isingna thumuda hojik lambi ase sattu matamdadi aikogi upun makhina ka bhom ka ro samana leira GP asi wongu GP manung asida aikogi siong sa khotpa maleng thakta suyong wana leira matana benga bising ase akoi khunga leiba praja khudimuna khangna kya benga ko tang hambiba bengi keno ko tang hambira gade Jamena Nuajan, Benga Marie Lenade, a good woman was in Alcoita, Pasatu Nimbri, Mayam, Lofu was a good to Haiti. Matang sois da break amlogzage break matungda Council of Higher Secondary Education Manipur na aran bamong da stop laure haina local TV channel amada fongdokiba wafamadu yumpam yaudabani haina ko semgi secretary na sengdorokkiba gi pau di Manipur sung malangi tongan i pau sing pudun lakjage impact news sumit ek tadun lebi break matungda mayambo mukana taram nokchari Council of Higher Secondary Education Manipur ko semgi stop watpagi awatpa thengnari ngai chairakta aranba mawongda stop laure haina miyam na council asibu lan na ugadaba pau anobat local TV channel amana fongdokiba wafam adu yumpham yaudabani class 12 ki examination yaurakpaga mari leinana nongmagi khusumal piraga nekpa natana anoba staff hap leite haina council asigi secretary na sengdorokli bauprada leiba ko semgi secretary CH Biren na fongdokibada lan staff laure haiba si aranbani council gi mathau taba staff lobagi oinadi formalities kaidana logani hairi
Amoromda February Taraganipandagi March Kungamapan Fawba Pangtokadaba Class 12 examination Mapong Fana Pangtokpa Ngamnaba Sem Sare Mahiroi Lishing Kuntra Romna Tungan Ba Center Marfutaraga Taruk Romda examination Tagani Aranba Pambai Seasonaba Tingnaba Anoba Pambai Kia Amasul Lokot Lagani Loinana examination Gi Manungda Lup Amatana Ban General Strike Amadi Blockade Tobiganu Hainesu Apple Torokli Hojik Mangda Ladiba exam Amasung Hengalakliba Tabaksing digitalization work of NAD document verification pension cell amasung RTI na sing bagi hena darkar leirei masigidamak council gi staff taruk tha taruk ki oina training chatki posting asigi awatpa leirakpana handak LDA ani amasung driver ani punna staff mari khak daily wage basis ta haibadi hazira da tha hung khaki oina sinabani makhoi sing adu contract sunate edok natragana office setting sunate office ki tangai phadaba laibadagi daily wage basis ta haibadi hazira da oina sinabani masida lan pakthoktuna council bu aranba tawba office ama oina honaba si yamna laibak Imphal West District ki Khongman John 3 the Labor UNACO School the International United Education Fraternity IUEF na Best Progressive School Award kusinarakle loinana UNACO School Maitram gi Principal Ashutosh Rastogi da Principal of the Year 2018 Award piduna ikai khumnab ulakle Harib Award sing asi haukiba December kungamapanam sungkuntra da Kolkata da International United Education Fraternity IUEF na sinuna pangthokiba anirak suba International Mega Summit School Excellence Leadership Award English ni taragani pangi thoromda kusinarakibani Best Progressive School gi award adu UNACO School Khongman John 3 gi Vice Principal Kausik Biswasna School gi mahut sinduna lauki NRS Motors Private Limited ki makhada multinational engineering company Box ki matenga loidana Northeast State ta ahanbo oina Express Car Service Center amangasi Khabam Lamkhaida CFNPD Minister Karam Shyam hangdokre ka service asi na lamdam asigi miyam na mapanda chatuna ka semnabaki mathau tadre miyam na thengnaramba khudong chada bapunamak service center asina kokhanba ngamlagani haina minister da phongdoki loinana service asibu hangdokliba NRS Motors Private Limited ki managing director nahakpa Momon Singh busu state asida leiriba miyam gi nungaina bahona bagi damak pukning thagotki Gari si Nagaland Fauraga Dimapur Faura Sapakanda Gari Maman Yambasing Kang Manina Lambi the Madugi Rix Mayamama at the labor Gari Shemba books and the Wagi Wakalon Fawa Aduma Mayam doing a sea NRS in a Madu 100% salt Toran and a Kale Paisas the Yum the Targa Labasim the Patriaco Masi Putoraga any at the Yamna innovative waiver Adega koi in harols in tabak piba yaba masuma me am se hona biraga Bharat ki state ki manung da koi ki lady ban harols in ki talent sing se fudok pa ngamna na ba koi me am ang da hona bina se koi da kwai ki darkar leisti sel thungi ning khatam masne More the labor Maitei Laikai Humgi Yum Kulgu Humdoi Lomda Kulai Bible Sing na Yumgi Akoibada Kariba Fanshing Tongalamadi Yumgi Faklang Akai Toi Tokalambada Natana Kihalam Le Hairi Togdo Si Ngarang Ahing More Haino Makong Laikai Kuno Laikai Madi Turel Wangma Laikai Humgi Yum Kulgu Humdoi da Tokibani Togdo the Koisaunerba Yumbu Sing na Ngasi Ayuk More PS da Tomzinduna Wakat Ki Togdo Odugi Matang da Yumbu Sing na Maitei Council More da Hana Wakat Laba Matu Council Odugi Mihut Sing Yauna More PS da Chatuna Amuk Wakat Kibani More Police ki Maikai Daki Additional Superintendent of Police Case Robin Shanam the OC Letko How Vai Faina Togdo Odu da Chenaba Mui Sing Atu Matamda Fagat Naba Hotnagani Haina Tazaba Piki Yumbu Muna Fongdorakpada Ahing Nongyai Get Nam Kairaga Yu Ngauba Naha Kara Yumda Changsilaktuna Makoina Angambani Kulai Paibani Haibana Chingba Akanba Wahi Kaya Fongdolamki Hairi Masana Kulai Yawi Nang Angona Dogi Hino Kanto Evangona. Moya some hiring a home Doroka and Hale, the Imus Hori Meki Harakani Moidi. Ado da Hosu Labaki Salamoina Pamsika, no, Mokoy de Lobe, Action Secretary, Hoina. Mokoy the Puma Tamsida, Natagana Imus, Mind or Ragasu, Mokoy the Poto, High Boy, Yumtongi, Mogi, Kanomon, Kampitaba. While in Matamanga, when I want to put Hara was a way I'm gonna put in a day, when in an important. Anti-smuggling unit custom division Imphal ki team amana chorak nupa lakh kulom ki oigadabak
Kojan Best Cough Syrup Biri amadi atai hidak langthaki potlam kaya ama Tata truck amadagi fagat pangamkre ngarang ayuk pung 13 taba matamda Naurem Thong Khulem Laikai gi bol lampak mayada Tata truck amadagi Kojan Best Cough Syrup box chani Biri amadi atai hidak langthaki potlam sing yauba box chama Custom Division Imphal gi anti smuggling unit na NDPS Act 1985 ki makada fagat ki bani hairi Tata truck adugi registration number na MN019039 ni loinana Tata truck adubu thaurakliba driver adusu fagat kre hairi driver adudi Bisnupur district ki manung chanba Saitondagi Ahaibam Surchandra Singh chahi yankai apokpa laikhidraba e Jogendroni hairi Regional Institute of Medical Sciences RIMS ki Department of Psychiatry amadi Clinical Psychology na sinduna department asigi campus ta nomgo iba cleanliness service chathakrai service adu abstinence possible haiba team da chathakibani Saitya Ratna Ilangbam Dinamani Buning Singba Oina ngasi Kakchingi Angan Ching Eco Park ta Sana Khongnang amadi U Panbi Kaya Thakre U Thabagi Thoram adu Signing School Imphal gi Mahairoi Yaikhomba Yengkhom gi sponsorship makada HKMES amadi LDYA gi Thomi Singa Punna Chathakibani Hanagi Chief Minister Rodamba Okram Ibobi Singh na Thobal constituency ki Laikai Anida Saba Community Hall ahum ngasi sangaduna miyam da sinakre Community Hall Singh adu hauzik MLA Oriba Ibobi na Mahaki MLA Local Area Development Fund dagi sabani Kangpokpi District ki District ta hangba marfuga taruk suba Battalion CRPF na District adugi Laima Pokpi da Laiba Sakmai Khulgi Community Hall Sanaba Jinga Mating Pangkre District adu da Laiba CRPF Sector Training Hub Chilchil da Pangthokpa Achamba Thauram Amada Battalion adugi Commandant SS Kalyan Singhana Khul adugi Ningthau Mazat Lungbau amasung Khunja Singh da Jinga Mana Yankai ka taruk adu khosinakibani Folk culture yokatpagi pandamda Tripuragi Khowai district ki manung chanba Mitai Khul Gaurangor da mamang chahi ge December kuntra dagi hauraga khongjom parba madi pung tambi ba haukre thaurang asi Cultural Ministry gi makhada Northeast Zonal Cultural Center Dimapur na sinduna Guru Siksa Parampara scheme gi makhada sinbani Guru Siksa Parampara scheme gi makhada chahi ama chupna chathakadaba thaurang asi da punna mahiroi marina chahi ama chupna Tripura dagi mutkraba khongjom parba madi pung tamkani hari hauzik ngasino magi sanabagi pau Taragani Suba Manipur State League ki second phase knockout round the DM Rao Awang Sekmai amadi SSU Singzame any mai pakre ngasi sathariba Manipur State League ki second phase knockout round asigi match amada DM Rao Awang Sekmai na M Khabam Lamkhai bu Panjil ani amada mai thiba pi bangaki ngasi sanaki ba league asigi second phase knockout ki match amadana SSU Singzame na Muvanlai Athletics Sadar Hills pu Panjil Mari ahumda maitiba pi bangaki chathariba State League asigi second phase knockout round ki mapan suba match ta Sogolman United amadi Trau Kwakethelga tara suba match na DM Rao Awang Sekmai amadi SSU Singzame anina thasigi mangada elimination ki matching da lamba tawdargani Kungamanga Suba El Sangita Devi Memorial First Division Football League ta YWC Langthabal na winner oikibagaloy na team masina Super Division League ta mafam ama kanbangang kre tournament asking asi BMSC tabungko ki sanabung da sanakiba First Division Football League asida Super Division League changnanaba sanakiba match adu da YWC Langthabal na SCK kodong pokpi bo Panjil ani amada maitiba piki chatharakliba league match asidagi Second Division League ta hantagadaba team gi oiba match amadana Group Center CRPF Langjing na YWC Malom bu Panjil Mari sino da maiti be pibangam kibagaloy na YWC Malom Second Division Football League ta hanthakre Imphal West District Football Association gi meeting makada chathakiba First Division Football League tournament asida team nipan na group ani thokna khaidoktuna sarukyari
Kuntra Suba Chazing Inat Kanba Love Laktabal Kendra Football Tournament HNSC Haurebi Mai Pakre Chazing Inat Kanba Love Ki Sanabung Ama Oriba Regional College Ki Sanabung Dangasi Sanakiba Football Tournament Sugi Taret Suba Licta HNSC Haurebina LCDC Lilong Chazing Mamang Laikai Bupanchil Ahum Amada Mighty Bapiki Tim Traga Matoina Sarukyadu Chatariba Football Tournament Sugi Hayang Sanagadaba Group A Kanglup Ki League Match Amada LYSSU Lilong Kai Telamasung MC Lilong Chazing Awang Laikai and in the Lamba Tongargani. Lakliba January Taragani Toitaki Taragatruk Fawa Maharashtra ki Nagpur Chathagadaba Senior National Softball Championship ta Sarukyanaba Sanaroi Singhi trial selection Lakliba January Marigi Ayuk Pungni Pan Taba Matamda KLSC ki practice ground da Pangthok Lagani Haina Directorate of Youth Affairs and Sports ki Cherolamana Kangalakli. Humfuk Humdoi Suba Sir Churachan Singh KCSI CV Memorial League Cup Knockout Open Kang Tournament NBA Team A Nambul Kang Kut Mai Pakre. Rasi tournament is Sanaki Batragom Doi Super League match to the Group A Kanglup Ki Team Ama Oriba NBA Team A Nambul Kang Kutna IP Wangoi Kang Kutpu Panzil Taraga Truk Taraga Marida Mighty Pipungaki Manipur Kang Association Gimiding Makada Singzamai Kang Association Sinduna Singzamai Chinga Makthak Talaiba Association Sigi Kang Sangda Chatariba Kang Tournament Sida Manipur Ki Chongan Tungan Fam Singdagi Lakpa Kang Kutarana Kang Kut Ani Tokna Kaidoktuna Sarukyari. Hayang tournament Sigi Tragamari Suba Lake match Adudana Group B Kangluki team Ama Oriba Nikon Kangkut Nilakuti Amadi Gopal Dev Kangkut High School Anina Lamba Tamaragani. Arabida Bulletin Sigi headlines Samuhana Mayam the Thamsage. Lona Tinkrabal Lalhulub Lup Kiagi Tingba Marakta January Mari the Infal the Lakadoriba Prime Minister Narendra Modi Bu Oktanaba Stel Langakna Sem Sari. Yum the Pauche Yantokliba distributor sing the CM Gi Haksel Gi Tengbangi Kudong Chaba Fanganaba launch Taukre Corpus Fund Shamaduna Pension Pina Nabasu Kanari Haina CM na Pongokre. Canal Saba Mapung Fana Loisindana Dolai Tabi Beret Prime Minister na Sangaba Yaroi Haina Kundrakwam Kendra Development Committee Gi Maikai Dagi Jackson Ward Hamlakli. Amasung NRS Motors Ki Makada Boss Ki Matenga Loinana Northeast State Ahan Boina Express Car Service Center Ama Kabamlang Kaida Minister Karam Sham na Hangdokre.